Imes PAODAM mieng tabiri basingbu nomaitam kajalna khurumjari ahan bada maru eba pau pizari ngasi siba nong yawba nongne nungsitna Thawa district ke mafam kayada amang ata thoankhre Conservation and Protection on Natural Forest Hai Bahiramda awareness program pangthokre Juri bamda iftar party ki thawam pangthokre Loyana general election mamangda political party kaya gi luching basing phajin khibagi mayokta national capital da miyamna khongjang changsan khre makhata ba paw Manipur ge tongan ba mafam da ngasin nongle nungsit amadi lian yawban nongna maram oiraga Thawa district ge tongan ba mafam singda amang ata kaya thoan khre Thawa district ge khongjang sangai khongdagi Thaudam Netrajit Chahinifu apopa lekhidraba TS khomdon singi yum nongle nungsit na Puklaga pukre Netrajit na phongdorak pada ngasi ayopung mapanom tabadagi nong nungsit kan nasit pa hawaki yamna kan nasit pa nungsit na yum adu puklaga sorokta taki laibok phawadagi mi asok apani yahaudre adubu imung adugi haina leiba pot chai sing firol thakna chana ba potlam sing amadi upu kangthol loina amang ata thokre laibak thiba thodok asina maram oiraga imung asigi ni haibada karisu lehaudre lenga ki mari lenaba authorities singna mieng changbiu haiba wafam su Netrajit na phongdoraki yum adugi mayok namada leiba poultry farm amasu thudekre phit chamarom sangna saba yengon adu konthojong gaura sankar Chahinifu manga apokpa ibopisakini hari Khongjong Bazar dagi Sairom Rakesh Chahinifu nipan S Raja Kauba miyoi amagi semi paka building amagi jinga amadi country paithoki badagi amang ata thokre loyana paithoki ba jinga amadi country sing aduna atopa yum ani da tasinduna amang ata thokre jinga pasilak badagi amang ata thohan khraba yum ani adu Khongjong Bazar dagi Sairom Nawang Chahi yang manga apopa lekhidraba S Ram amadi Sairom nanawgi ni hairi ngasige nongle nungsit aduda welcome to Khongjong Thaba signboard tekhibaga loinana Khongjong gi tongan ba mafam singda amang ata kaya so thoki hairi ngasi ayuk sitkiba akanba nongle nungsit na maram oiraga amang ata thokhraba Khongjong gi tongan ba mafam singda DC Thawal ahantem soba sing IS na satuna yengsin kre yengsin khoksa aduda nongle nungsit na yum humdoki badagi awawa mayok nariba Thaudam Netrajita DC Thawana sen yauna chana thaknaba cheng alu tilhau thum thauna chingba potlam kaya mateng oina piki khongsat aduda SDO Thawal mayengbam Ranjita MCS su saru yaki BJP lengakpa haitabana May ahumgi rang thokibani BJP lengak inthuduna democracy kalese haina wakhalon manaba political party tara na miyam da appeal tarokli wakhalon manaba political party tara gi apunba India block na handak pangthokadawriba tara nipan suba lok sabha mikhal asida democracy kalese India kalese BJP maithiba pirasi haina miyam gi punin chinsilakli ngasi rawal bawanda leiba CPI Manipur State Unit ta pangthokiba pawgi mifam amada wafam asi phongdokhibani pawgi mifam aduda hanagi MLA Morangthem Nara MPCC के प्रेसिडेंट के मेघाचंद्र अमदी इंडिया ब्लॉक के मिहु सिंह सरुक याखी CPI मणिपुर स्टेट यूनिट की स्टेट सेक्रेटरी एल थोरियन नहाई अरुणब एजेंडा अमदा पालिबा बीजेपी लेंगाक न चथरिबा डिक्टेटरशिप की लेंगाक न मणिपुर दा फुरुप मसल इरांग थोहली इनर अमदी आउटर पार्लियामेंटरी कॉन्स्टिट्यूएंसी दा पुथोकलिबा अकोइजम बिमोल अमदी अल्फ्रेड के अथरबु इंडिया ब्लॉक न कमन कैंडिडेट ओइना सगले हाइकी पार्लियामेंट्री मेरे मिखल सिदा वखल पुनि मानना डेमोक्रेसी करना बा सेकुलरिज्म ngak thamenna ba aba jawhar ki constitution ji inject thamenna bagi miengda thengagaduri ba mere mikhal sida paugi asoga thodang lobi ba sinau ISTV ki impact ki time of manipur ki tuan me electronic media ai sinau kuno ku ikai lawo seri
CPI Manipur State Unit ki hanagi State Secretary L. Sotin Kumar na hai lamdam asida mamang chahi gi me ahumdagi thokliba irang asi center amadi state ta paliba BJP lengakpa haitabana thokan bani BJP na atopa political parties singda aki akhang piba unconstitutional oiba thawong sathaduna namduna power paina ba hotna duna leire haina mara seki masi punamak ase masi lengak pahitaba nasi birian lengak na tuhan mani law and order yang tinggi maintain to bangam daba adu kisi matakta adu gumba oire film kya sing sai masi yang tinggi control to na buhot na bada center na yang tinggi na ada ngami hai masi khangab phawda Paugi mifam aduda saruk yakhiba hanagi chief minister amasung CLP leader Okram Ivobina hai me ahumdagi hawrakhiba irangna mayumakai mai thadopikhraba sing ngasi phawwa masa masagi yumda hanjunaba thawrang pakhatpagi mahuta awa ana taraba miyoi sing asigi punsibu mamalaithabagum relief campta sangna thamni haiki handa pangthokadoriba Lok Sabha mikhal asida Congress party na inner amadi outer parliamentary constituency da puthokliba candidate animak India bloc na Manipur miyamgi damak amadi BJP dagi India gi democracy kanaba thadokpa mirep singni haina phongdoki si masidane ba ko lepaki marai ba lepa doisi Manipur gi marai ba India gi marai ba hojik mamangda akoi government sotin na maruina aduga akoi gi state secretary government thoire na su thambi hibun akoi isa gi party gi individual loiba akoi gi madi gi ideology principle la to preserve tawga akoi na team na gadori bisi Manipur State Council CPI gi makhada kumjali singamaga chamapan mudragi January 15 da lengkhatkhiba CPI Thawal local gi 35 rak suba local conference ngasi Khetri Sanglen Thawal da pangthokre State CPI gi former secretary comrade L Sotin Kumar na party gi firas chungkhatuna haudokhiba tharam aduda CPI National Control Commission member comrade Dr M Nara Manipur State Council CPI gi executive member comrade S Sarojini Devi retired CMO comrade Dr KSS Manglem amadi CPI Thawal gi member comrade S Maipak na athoba mithung sing oina saru yaki tharom gi mapung oiba saru ama oina organization gi draft report pathopa amadi lakadaba chahida party asina pakhatkadaba tawgadaba thabak tharom sing khanaki amadi party gi lekhidraba congress kaya gi mafamda ikai khumnaba utpa oina minute ani tumina leptuna awabasu phongdoki Thawal tural gi fibam phagat hanba party gi mapangal kakhat hanba lakadaba Lok Sabha mikhalda congress singna yanaba mirep amada punna vote piba haibana chingba warep taruk pusu puthokduna khanakhiba conference aduda state CPI gi former secretary comrade L Sotin Kumar na hai India ase democracy gi institution ni haina haijarabasu lengang asibu luchungliba prime minister gi lichat asidi Fascism gi yamna sathiba saklon loba lichat amani miyang wangang ba amata ngamhandre maram asina democracy hanjun hange haiba tarabadi ekhoi gi constitution kange haiba tarabadi amadi fascism gi lengak ama lakhaloi haiba tarabadi ekhoi na BJP gi lengak asige mayokta legadabani lakliba Lok Sabha mikhal asida miyamna para tambiba matam chap charabani haiba wafam kaya phongdokhi Mamang sahi gi me ahumdagi haukibat Chahi faga dauraba lal asi India government na kari amata na chungdana hauzik mikhal pangthoknaba tharang tarokliba asi wangjing apunba maira paibi na yaningde India gi mikhalda wangjing apunba gi maira paibi singna saru yaroi hairi India lenga ki khune ki lalo sindriba fawba aikhoi mikhalda saru yaroi haiduna ngarang thangja numiki numidangda wangjing hairok lamkhaida wangjing apunba maira paibi singna wakai khongjang sangsin baga loinana mikhalda saru yaroi haiba kholaw kaya su lauki khongjang aduda saru yakhiba maira paibi singna haikhibada India government na Manipur gi irang asi kari amata thau sabidaba asi yamna pende irang asi sahi farakadawre lanjin aduna laiba miyam mayumda hanjunaba India amasung state lengak na sinbide la nasina maram oraga khulngak choriba tampaki chin inaw singbu koithi thiduna phaba punba asina irang asigi solution purakpa ngamloi la nasina maram oraga awaba khangniba miyam gi punsi hanagi fibamda hanjunriba fawba wangjing apunba maira paibi singna India gi mikhal amata saru yaroi handa pangthokadawriba 19 suba Lok Sabha gi mikhal asi ekoina saru yafam thokte haiki marak asida Kariambi khok apunba maira paibi lupna su ngarang numidang chap manaba khong sangsin khibaga loinana lan asi lengak na luisindriba fawba India gi mikhalda saru yaru haiba warep lokhi
Hauze thokliba irang asida waroisin ama purak tuna tangdu leitaba pusi ama hanjilaktriba fauba leyakna pangthokani tawriba 19 suba Lok Sabha election pangthokpigano haina lanjoinaraktuna oinam kendragi manung chanba leimaram SC Girls Hostel da chongjafam lawriba Churachampur di Phailen leimaram lekaitagi lechongbam nursing na pangmising da phongdorokli mahakna makha takhibada lanjoinaduna leiba mioisingna hanagi masa masagi leifam yumsingda hanjinduna leiba matamda amadi miyamgi awaba kokhanbada mateng panggadaba miyoida bot piningi adubo hauze oriba phibam sidadi election tobiganu makoisi bot thadaba thokloi haiki Manipur Hindustani Sangeet Mahavidyalaya Kaksinna Sinduna Classical Music Concert Cum Training Program amang asi pangthokre Kaksin Tutorial Wangmada leiba institution asida pangthokpa thauram aduda Mahavidyalaya asigi treasurer Y Saitya executive member Y Dananjoy amadi cultural activist and Chandramani na thauram mapusing oina saru yaki thauram adugi manung channa Hindustani Sangeet Mahavidyalaya Kaksin artist singna classical music suit utki amadi saknairaba oja singna classical music ki matangda wangangki Royal Artists Academy for Cultural Heritage Rak Manipur na singna tha sige taradagi hauduna numit kuni thoini chupna pangthokiba training cum production on Manipuri folk dance ke loisinbagi thauram ngasi ima nungthalai rembi community hall top sifaida pangthokre thauram aduda Deputy Academy ki founder Dorian Khaba nganba Maya Lambi College ki associate professor Yumnam Nimai amadi Rak ki president Naifrakwam Tombisu saru yaki loisinbagi thauram adugi saru ama oina training program aduda saru yakiba angang singna makoina numit kuni thoi chupna tamkiba jagoi sing miyamda utki thauram aduga mari leinana Royal Artists Academy for Cultural Heritage Rak Manipur ki secretary Teksam bana phongdorakpada numit kuni thoi chupna pangthokiba training program asina hawakliba angang nupi macha singbu Manipur ki oiba na ki jagoi kaya tambiki training program asida nupi macha punna 15 romna saru yaki maitai ama oina tawdraba yadraba pokpadagi siba fawba thadokpa yadraba singe marakta jagoi sisu amani lamdam asida laiba jagoi ba pamjaba angang singbu piklingai dagi hauduna hayeng chawba mapung pharaba fawba makhoibu tambiduna aikhoigi lamdam asigi oiba natki fajaraba jagoi asibu malemgi mafam kayada sak takpada achoba thaudang lawrakani hainasu phongdoki Kaksing makha lekaida leiba Nomaithem Manik Chana iba control mandap amasung hangatna yenglubada haina mingthonba larik ani ngasi phongkre Kaksing makha lekaida leiba nursing thakoi mandida pangthokpa larik phongbagi tharom aduda Nimai Pukhrambam thabaktagi potharaba journal education officer amasung mayang lambam jolon thabaktagi potharaba headmaster anina tharom mapusing oina saru yaki ngasi phongkhiba larik control mandap ki matangda Pukhrambam Rajen secretary history society Kaksing na masak takhi aduga hangatna yenglubada lairiki matangdana Dr. Nomaithem Pramodini, President Machasanu Kaksing na wangangduna lairik masak takhi. Hauze oriba Manipur ki tangdu leitadaba asi yenglaga matam khara harau kumai na chungba kaya pangthokpidanaba lup kaya na haijakhiba leina tha sigi March ki tang kuntra da Assam University Manipuri students tunena sillanduna Assam University da Ejema Istambu isai sakanduna pangthokiba harau kumai adubu lup kaya na yaningdaba phongdokhiba galoina na numit mangani gi manungda Assam University Manipuri students tunena sendok rakadabani karigumba sendok otrabadi tungda fatanungda thorakpa kaya da masana daida oigadabani haina ngasi Kasa district ki South Barak Hall Binakandi part 2 da All Assam Manipuri Youth Association Amaya Manipur Youth Front of Assam Maifa Huyan Mamom Kasar Unit Amadi Women Action Committee for Village Protection Lakhipur na punna sinduna pangthokiba pawgi mifam amada Amayagi Chief Advisor Catherine Mayung Kundal na wafam asi pawmi singda phongdokibani Kundal na makata na haikibada Manipur Amadi pan Manipur da lairiba akhang ahai oja sing kaya na numit adugi isay nongmay adugi matangda mangonda wahang kaya lakpadagi pawgi mifam asi pangthokpani haina Kundal na haiki Kasargi lup kaya yaw na phongkiba pawgi mifam aduda Amayagi Chief Advisor Catherine Mayung Maifagi Advisor Seram Herajit, Maifagi President Brojen Singh, Women Action Committee for Village Protection Lakhipurgi President Sunita Konthauzam, Huyan Mamom Kasayuniki, Nilima Singh Amadi atay miyoy kaya saru yaki. Filipino, natra kay no, adigi ba white paper ama
ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯥꯏ ꯀꯥꯏꯗ ꯁꯤꯖꯤꯟꯅꯕꯤꯗꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯃꯅꯨꯡꯗ ꯑꯦꯖꯦꯃꯦꯁꯅ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯤꯄꯨꯔꯤ ꯁꯤꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤ ꯑꯃꯌꯥ ꯃꯥꯏꯐꯥ ꯋꯨꯃꯦꯟ ꯀꯝꯃꯤꯇꯤ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯂꯨꯞꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯇꯝꯅꯅꯕ ꯑꯀꯟꯕ ꯑꯄꯤꯜ ꯑꯃ ꯊꯝꯖꯔꯤ ꯁꯤꯡꯖꯃꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯒꯤ ꯀꯥꯔꯛꯇꯨꯅ ꯃꯃꯥꯡꯗ MLA ꯑꯃꯗꯤ ꯁ꯭ꯄꯤꯀꯔ ꯐꯥꯎꯕ ꯑꯣꯏꯔꯝꯕ ꯑꯥꯏ ꯍꯦꯃꯆꯟꯗ꯭ꯔ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯇꯒꯤ ꯇꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯔꯤꯖꯥꯏꯅꯦꯁꯟ ꯆꯦ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯤꯁꯟꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯂꯦ ꯍꯥꯏꯅ ꯍꯥꯟꯅ ꯁꯤꯡꯖꯃꯩ SCꯒꯤ MLA ꯑꯥꯏ ꯍꯦꯃꯆꯟꯗ꯭ꯔ ꯃꯁꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯦꯃꯆꯟꯗ꯭ꯔꯅ ꯍꯥꯏ ꯃꯍꯥꯛ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯦꯝꯕꯔꯁꯤꯞꯇꯒꯤ ꯇꯣꯛꯂꯦ ꯍꯥꯏꯕꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯑꯗꯨ MPCC AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯤꯁꯟꯈ꯭ꯔे ꯍꯥꯏꯈꯤ ꯃꯍꯥꯛ ꯃꯁꯥ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗ ꯌꯥꯎꯕꯒꯤ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯒꯅꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯈꯥꯗ ꯂꯩꯔꯕꯗꯤ ꯅꯤꯡꯇꯝꯅ ꯋꯥ ꯉꯥꯡꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯒꯤ ꯇꯣꯛꯄꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ कांग्रेस पार्टी का टेलेंट क्या लेते हो लेकिन असुक की चाव में कोई पार्टी तो शुरू से कोई ये क्या गाँव में मिले में आम लेगी अगर ये कोई पार्टी की वासे रखवा या ना पार्टी की आम करना कंट्रीब्यूट तो रखवा कोई पार्टी की कार्य की में आम लेगी MP लेवलिंग में की कोई की आशा लेगी मी क्या हम सु कांग्रेस पार्टी मनुष्य का लेगी तो बोलते आई ना ताज़े बोला कोई मुझे तो मैं आम सु उड़े हूँ अरे वो वाला तेरा बोला लोग ना मैं कौन होगा तो कहीं कोई यूनिवर्सिटी हम देखिए वज़ामा वज़ातो कहीं ना आई भाई से वज़ातो आप भवमीनी वहाँ क्या ना कोई की सोसाइटी की मतलब आना है कि यहाँ से यहाँ चलो कंट्रीब्यूशन वज़ामी अतो वो आई ना हाइज़े से कांग्रेस पार्टी की मनुष्य सीधा ये मतलब नहीं तो बताऊँ ना अतो कोई माँ आदि की लोग खुद खुद प्राइमरी मेंबर्स हुए तो का कांग्रेस का मरीज हुआ ही नहीं ना तो वो मी अमा हाथ मसीसु आई वाक़ में दी मसी कांग्रेस पार्टी अमोना पार्टी में ग्रो अप तो उतार के दी मतलब चंग में आए हुजी का कोई पार्टी ऐसी होती सागत को हम तो भी आए अमुक सागत को आए Conservation and Protection of Natural Forest haiba hiramda nomagi oiba awareness program ama Kwakta Town Hall da Bisnupur Forest Division na senduna ngasi pangthokre Thoramdu da Divisional Forest Officer Bisnupur Waikhom Ramabai Range Forest Officer Bisnupur M Nilamani Range Forest Officer Moirang Hidangmayum Gitchandra Sharma Bisnupur District ki Honorary Wildlife Warden su oriba IBCN gi State Coordinator RK Birjit Wildlife Explorers Manipur ge Secretary Elangbom Premjit Bisnupur Division gi Range Forest Officer RK Sadanandana athoba mithulensin amadi wangang loising oina saru yakhi Thoramdu da akhang ahe singna mari leinaba hiram singda wangang duna saru yakhiba miyoi singda upal haudragadi miyoi ba ekhoi malem sida hingba ngamloidaba amadi umang kanbagi matangda wakhal taminakhi DFO Waikhom Ramabana phongdokhibada Natural Forest mangsanlakpadagi leifam leitabana maram oiraga sa uche sing tholakpadagi thenaduna rescue tawbagi chang asi yamna hengalakle maram asina sa uche singi leifam oriba umang yokhase haiki Awareness program asina koi punna ngasi gyan tamina doise forest si karigedamakta important oino hoi hojik leiminariba hingminariba generation as well as coming generation gidamakta koi forest se kai darkar leino haibasi ngasi koi nainagadoi ne ko Thokliba irang asida Bisnupur District ki manung chanba Oinam Higher Secondary School Relief Camp ta chongjafam lawriba internally displaced person IDP singda Indian Red Cross Society IRCS Bisnupur District branch ngasi biscuit cake amadi achapot athum housing yenthokre Tharomdu da IRCS Bisnupur District branch ki ex chairman Irengbom Jugesor Secretary Dr Huidrom Roman committee members sing Danasandra Huidrom Thaunauzam Mangal Dr RK Romila amadi atei volunteers sing na saru yaduna relief camp asida leiba IDP khudingda achapot makhal sing yenthokduna pijaki ex chairman Irengbom Jugesor na phongdokhibada ngase IDP singda yenthokliba achapot hau athum sing adu Tharomdu da saru yakhibi IRCS Bisnupur District branch ki life members to oribi CC Higher Secondary School Imphal gi lecturer Dr RK Romila da handakta Manipur lenga ki education department na mathau masak khangba oza ama oibagi pirakhiba state teacher award da yarakhiba senfam adu IRCS Bisnupur District branch da IDP singi damak kalakpadagi athum ahau achapot sing leiraga pijabani hairi
Thawa District Neprada Laiba Academy for Cultural Resource and Training ACRT na sinduna nongmagi oiba wari libagi tharom amang asi pangthokre. Bimna Durbarsa Seba Toba haiba thimda pangthokhiba wari libagi tharom aduda Palungbam Rani Balana Devi Loinana Khongjam Parva Sakhibi Maibam Sama Devi na wari liki. Tharom aduda Yumnam Bastan Maitai Thawa District Block Congress Committee TDBCC na chief guest Laimuzam Pradap Singh, National Awarded Dynamic Entrepreneur and Social Activist na Guest of Honor, Loinana Khangembam Samungau Singh, ACRT Vice President na Tharomgi President na Saru Yaki. Tharomgi Wahaudo Warwal Period na Sagwal Sem Singaju Singh, Secretary ACRT na Haikibada, Wari Libagi Tharom Asi, Ngalingay da Fajana Taurami, Adubu Hauziki Matamda, Samdulakpa Asi na Taksi Kasi, Walakpa Amadi, Tahaidaba Taudo Kaya Tarakli. Taksi Kasi Ngak na Chatpa na Afaba Amadi, Miyam Ikai Kumnaba Misak Oi, na fajakraba asigumba wari liba amadi Khongjam Parva hinghanba mathau tai haiba wakhalonda ngasigi tharom asi pangthokpani haiki. Outer Manipur Parliamentary Constituency da Independent Medium Oriba Dr. Aliston Abonmaibu Kaksim District Sekmaijin Khunaugi Konumada Laiba Muslim Singna mapung fana sawakani haina lauthorokle. Mafam asi Dakadaba election asiga mari lenana Konumada pangthokpa Dr. Aliston Sagotpagi mifam amada Konumagi dagi MD Firoz na laukthokibani. Konumagi Muslim nupa amadi nupi kayana saru yaduna pangthokpa mifam aduga mari lenana Firoz na makha taraduna April 18 da pangthokadawriba Outer Manipur Parliamentary Constituency gi mikhal asida thokliba candidate singi manungda khwaidagi matik chaba candidate asi Dr. Abonmai ni. Mahakna COVID-19 gi laina laichatki manungda Fawba Manipur gi ching amadi tamgi mafam kayada chatuna miyamgi mateng pangki masigi mathakta hauji thokliba irang asigi waroisin puraktuna Manipur bu mahausa gumna tangdu leitan lehena bahotna badasu mahakna achoba thodang lawri asumna hiram kayada matik charba amadi bijan leiba luchingba asi Manipur miyamgi mihut oina thagatpada khwaidagi maram chai haibasi khallaga Konumagi Muslim singna mahapu sagotpani loina outer constituency da leiriba miyamnasu mahapu sagotpiu haiki. Lok Sabha election Outer Manipur Parliamentary Constituency की मेरे पोरिबा Dr. Aliston Abonmai हारिबा कैंडिडेट सिदा सेमाइजिन खुनाव कोनुमा दा लैरिबा मैतै पांगल मणिपुर मुस्लिम अखोइना सौगतले हाइना प्रेस की मफमदा हाइजरी Congress Party da Ming Changkraba Maitai Luchingba Dr. Maimom Santi Kumar Bu Nipan Suba Silchar Lok Sabha Kendra gi observer oina appoint tarokle. Assam Pradesh Congress Committee General Secretary Bipul Gogoi na thokpa charol amada Dr. Maimom Santi Kumar ga loinana Sri Arun Datta Mazumdar amadi hanagi MLA oiramba Atar Rahman Mazar Buyasu yauri. Dr. Santi Kumar Bu APCC na saruk Asuk Saroba Daita Ama Pirakpasi Maitai Jatibu Ikai Khumnabani Haina Social Activist Mani Kumar Thoksomna Phongdorokli Dr. Santi Kumar na Congress Party gi Lok Sabha Mikhal Asigi Silchar Kendra gi observer ama oina thau pangthokpa Maitai Jil Inaw Singna Pukning Thagat Pirakani haibagi thajabasu thamlokli Khagempali Huirom Lekai da Leiba Laistrom Memsa Devi gi yumda ngarang numidang hand grenade langsinlamba amadi nomai kapsilamba bu yaningdaba phonotuna Khagempali Huirom Lekai Mairapai bi amadi club na sinduna wakat mifam chathakre wakat mifam adu da saru yakhibi Khagempali Huirom Lekai Mairapai bi gi secretary Noni Balana hai kanana karigi da mi kungna taba yumlakta bom amadi nomai kapsilam libano haibadu athubada mairina besing na sandopirao thawang ase akanba mawongda yaningde makhata na asigumba micham miyamda Kihan Kanghanbagi Tawang Asi Maka Chatabiganu Loyana Atubada Chataram Liba Tawang Asigi Damak Sendopira Ufongdorki Lastram Yamsa Devi Khagempalida Wadukan Hangduna Lebani Mahaki Yumda Machanupi Yaimaga Angang Singapuna Leminabani Hariba Tawang Asing Arang Numidang Pungtare Makai Karai Helakpada Sakangda Basing na hand grenade ani langsilambada natana Nomairam Kayasu Kasalam Kibani Labo Fabadagi hand grenade ani adu Pokai Kidabaga Pokai Kidabagi Asok Apan Pokide. Basi amungan na tohan biganu idom sa singarang ahing nungdang dagi sak susade tum sutum de kapaga adom nila ko myak sang na mati ahing sange aduna masige thabak si amungan na tok matungda thokpi daba kana gumba miyo amta susom daba aduga akhoi gi seju amona matungda no to biganu aduga thuba matamda
karma party no karma sangsa no sido atu pathan sengdopir o masi harga ilo sengjarage Chatliba thasi haukiba tang kunipangi ahing nongyai matung pung anirom tabada Juribam district ke Borobekara subdivision ke manung chanba Dukarbo lamtai khunau da leiba dukan ahum kuki chin narco terrorist ni chingnaba singna bom lang sinduna pokhai hanbadagi chauna amang ata thon kibabu Universal Murders Organization UMO mayalo sangna thamoi sungna nungai taba phongdokpaga loinana akan mamong da condemn tarakle Gerald asina hai asigumba mathong huktaba thawong sathariba asibu state government amadi central government na tidopiduna makoi gi mathakta akan be action lakhoi kadabani amadi chainaba khudimak Pagatuna Churak Pigadabani. Hanjin Bom Langsinduna Aki Akang Nang Tangdu Laitaba Fangdriba Asi, Tumina Yenduna Laitopa Yaroi, Karigumba, Matung Tarakpada Asigumba Tabok Labadi, UMO Natumina Kak Yenduna Laitok Loi. Tapaki Lamdam da Boki Mangoyana, combing operation Tauduna Tampakta Tauriba Sigumna, Jingi Lamda Suta Wadabani, Luna Juri Bangi Mate Singi Damak, Ahemba forcing Tamduna Matukjana, Napi Simbiga Dabani. Karigumba masigi damak tongan ba CSO singna chongsin lakpa thabak thorong kudingmakta UMO na mateng pangini amasung saru yagani hauze juri bamda lariba maite singda kihan khangan liba kudingmak UMO na thenana ba sem sari juri bamgi CSO singna chongsin liba khongjang kaya dasu UMO mayalo sangna saru yagani hari Ngasi All Manipur Muslim Organization Coordinating Committee Juribam District Committee Amoko na sinduna iftar party ki thoram pangthokre pangthokhiba thoram asida All Manipur Muslim Organization Coordinating Committee Amoko headquarter ki President SM Jalal Juribam District ki Deputy Commissioner Krishna Kumar IS Juribam District Police ki Additional SP Thomas Thoksom MPS Treasury Officer Arif Muzahi MFS Journal Education Officer TS Amurasi Chanu MES Amadi Juribam Babu Pargi Jem Masjid ki Imam Maulana Ahmad Ali na mathang sitna President Chief Guest Amadi Guest of Honor oina daisa famki Amoko gi makaidagi daisa lengsin khiba Tharungi President Chief Guest Amadi Guest of Honor da Lengyan fi yanduna ikai khumnaki matung Rezia Sultana na mahaki lekhidrabi Mama Jamira Khatungi mingda Momento Supiki Luna Awana Taraba Kanale Zedraba Imung Sing the Chana Taknaba Pulam Sing Sukusinaki. Taromgi Chief Guest Oikiba Krishna Kumar na Sumna Hai, Nasi Tarom Asida Community Suna Sar Yabasi Uraga Yamna Nungaizai, Amadi Juribam District Asida Jati Kayana Kundaminaraba Su, Katna China Dana Punna Himinari, Maram Asina Lebaki Achoba Irang Asida Juribam District Asida, Karimata Tochiba Asi, Juribangi Prajamiam Sing Asi, Nungshi Sanana Leba Amadi, Punna Himinaba Haibagi Wakan Chembagi Haina Fongdoki. President ke warwal perioduna Amoko headquarter ke President SM Jalal na asumna hai iftar party haibasi breakfast haibaga chap manai akoina roza helibasi akoina mapubu ningjabani amadi Juribam district asi jati kayana khundaminari ba asibu mini Manipur haina su khangnei Juribam district asi da khundaminari ba akoi masel wata thota sin tominaduna amadi imalebang amina se haina iftar party asiga mari lenena paujal piri amadi akoi punna Chakwat Minaba Education da Economy da Amadi Atei Hiram Kaya da Tabak Tominaduna Afaba Yafaba or Minerasi Haina Mahakna Fondoki. Water Resource Department Amadi Public Health Engineering Department na Kaukiba Section Officer Junior Engineer Grade 1 Amadi Junior Engineer Grade 2 gi differently abled persons singi post ahum reserve tawkiba adu thabaki result haidokpada amata khalakidre haina Junior Engineer Grade 1 gi candidate Paunam Sunibalana Fongdokre wafam asing ase Manipur Press Club ta pangthokiba pawgi mifam amada wafam asi Fongdol aduna Sunibalana hai Public Health Engineering Department na kaukiba Section Officer Junior Engineer Grade 2 hairiba thabak asi differently abled persons singi oina post ahum reserve tawduna Kaukibani, Adubu Tabak Haidoba Matamda, Miwe Amata Kalakide, Luna Water Resource Department Kaukiba, Section Officer Junior Engineer Grade 1, written forward past to the Miwe Amataba Kalakpagi, Lista Yarapa Asi, Tasananungaiti. Miam and the disabled thing would talk Wangna Kangadabani Haina Lauri, Adubu Madugi from Topa Hakti Pangandana Lady. Water Resource Department Amadi Public Health Engineering Department Disability Singi Hakmatli, Asigo Matawang Asita Singanuaiti, Makatana Tobiganu, Amadi Disability Singi from Topa Hug, Nintina Fangalu Haina So Fongdoki.
kathokpana miyoi punsi kanbada natana isadasu kanaba pi haiba thimda nomagi oiba awareness program kam voluntary blood donation ngi thorom amang asi rimsa pangthokre hariba thorom asi Chanung Sintha Club, Center for Child and Youth Development Club, Kaibi Mayai Lekai, Association for Voluntary Blood Donation Manipur, Personality and Talent Development Organization Manipur Kusam Department of Blood Transfusion Rimska Puna Kusam Maduna Pangthokpani. Ngasi blood donation tawbagi tharom adu da saru yakhiba Yasobanta Yambiam na hai mioi ba khunai da khwaidagi tangba thokpa amagi manungda idan tawba asisu amani. Ngasi ge tharom adu da 13 suba oina awana taraba kayagi awatpa mathau tarakpa matamda mateng pangbagi wakhalonda saru yabani lamdam asigi miyamnasu idan tawbasida saru yabiu mamal yamlaba miwebagi punsi kanbadasu achoba thaudang lobiu phongdokhi Assam ke Guwahati da chathariba All India Classic Invitation Bodybuilding and Women's Model Physics Championship 35th Mr. Saraigat 2024 da Men's Bodybuilding Open Category da bronze medal larakle Championship asida Manipuri team bu S. Druber Singh na team manager oina amadi S. Sana thoina coach oiduna luchingli aduga sanaroi nupa taruk na saru yaribani Political party kayagi senior luchingba kaya general election mamangda phajingkibagi mayokta yaningdaba phonglotuna national capital da miyamna khongjang sangsinkhre miwai amana power paisenduna tawningbata tawriba leibak autocracy haibadu oire haiki Prime Minister Narendra Modi bu singnaduna semkiba opposition alliance sembada maru oiba thaudang ama lauriba delegate chief minister Arvind Kejriwal so Mars ki anganba sarukta shenja thumja mari leinei haiduna phajingkhrabani private company amada liquor license pibada yamlaba senfam ama lauki haiduna phajingkibani chahi yankai manga suraba Kejriwal na di charge adu yadribani court amana mahapo kasadi da thambagi matam April ama fawba sangdokhrabani liquor policy adu miyambu namthak tongnaba lana ipau sandoklibani haina Aam Aadmi Party AAPP na di hari Enforcement Directorate ED na Modi gi ruling Bharatiya Janata Party BJP gi opposition party singi luchingba kayada thiba humbagi thabak chatharibani Jharkhand Chief Minister Hemant Soren so January thada chenja thumjagi maralda phajingkhrabani ngasi khongsat aduda Opposition Alliance Indian National Development Alliance India gi luchingba kayana wangangki Shiva Sena Party gi luchingba Uddhav Thackeray na haikibada leibak asi autocracy gi lambida changsilakli Kejriwal na custody da leibagi picture kaya rally da paiki DRDO gi hanagi Director General Haujikna Niti Aayog ki member ama oriba Dr. UK Sarawat na haikibada Agni 5 MIRV asi India gi ballistic weapon system da thoidokpa ama ori Misal asi Defense Research and Development Organization DRDO na chahi tara changna semgalakibani anaba weapon system asi multiple independently targetable re-entry vehicle MIRV technology da based tawduna sabani single missile na multiple nuclear warheads puba ngami hairi aroibada maroiba pau amuka na pizari ngasi sikhiba nong yawba nonglei nungsitna Thawa district ki mafam kayada amang ata thoankhre Conservation and Protection on Natural Forest haiba hiramda awareness program pangthokre Juri bamda iftar party ki thoram pangthokre Loidana general election mamangda political party kaya gi luchingba sing phajingkhibagi mayokta national capital da miyamna khongjang changsinkhre matang asida image padam sanochabalo shinjari mi engtabiri basingbu amukana kurumjari